Jungle amada mamanaba upambi ahumkhak leirami. Makhoi ahum yamna nungaina awa ana kaya marum amana amagi mateng pangnaduna leirami. Makhoigi marumda sa uchek kaya marum amasu marum thuptuna hingjarami. Saji sangai samuna chingba jungle adugi manakta leiba turel amada numitki ising thakpa laklami. Jungle aduda chawkhraba nongsa amadi makhal makhalgi sasing samuna chingba leirami. Jungle aduda ising thakpa laklaga sa sansing adu numitki upambising adugi makhada pothajarami. Asumna jungle aduda leiba sa ucheksingna numitki ising thakpa lakpada pothaba matamda makhoida yetpa langba amadi makhoida tongduna chongphanduna sanaba aduda ujau amadi saugalaklami. Itausa aidi ngasi yamna sauningi masigi uchek asina numitki laga aigi koksida chak thiliba masigi uchek sitane tanthokige tauba amta ngamde. Aina ngasi sauningaktanane aigi masa asidagi masing asi thadaba tare aina. Hai yaima hai denhe aikhoigi ithaudangni mase makhoina akhoigi uthak asida tongaba aduga sanajaba ngahak pothajaba aikhoigi marum thupna hingjaba asi akhoigi ithaudangni. Aikhoigi mateng makhoinasu mayam ama panglibani aduna aikhoigi marumda makhoina hingjaba si aikhoigisu laibak phabani aduga tawdaba yadaba ithaudangni madumna khanganuko yaima. Asengmakini tachaw aingondasu jamna jeli masigi uchek wayasingse akhoigi masada amata tonghaloidabani. Tayai mathangdadine uchek singsina akhoigi ithakta laaga tongadi aikhoigi isase pangnikta niksi magoi kidana adum chenjagrani. Aina tawhaide hairibase tadene makhoi anise. Nangna upambi ama oiragadi nangi nanakta lakpa jiba jantu adu nangna marum ngahakta oirabasu piba haibado nangi nathawdangni. Ai tawnuko utpat tawganu nakhoi ani. Asumna mayamba adunadi manao ani adubu themjinjai adubu manao ani aduna sauningbadagi makhoigi mathakta uchek waya amata tonghalloi amadi sa san amata makhoigi marumda pothahaloi haiduna khankhi. Nongma sanbi matei manao anikhak ising thaklabagi matungda waraduna ujau ahum adu ubada makhoigi makhada nahaktang olabasu pothajage haiduna laklami. Sanbi matei manao aduna potharingai matam aduda mayai oirep tauba ujau aduna manao atomba aduda ingit tauraga makhoi ani machap manaraga makhoigi masasing adu nikthaba haugalaklami. Asumna ujau anigi masasing adu niktharakpadagi sanbi matei manao adu leiba yadaduna mafam adudagi chatkhi. Asumna nongmasu uchek waya kaya marum ama atomba ujau adugi mathakta ngahaktang orabasu saidangjage haiduna lakpada ujau aduna koilengbadagi magi mathakta ucheksing adu kaidongba ngamkhide. Asumna ucheksing asing adusu hankhirami. Ujau sing aduna asumna tawbadagi mafam aduda uchek wayasing amata lakhidare. Nongma yanba nupa ama jungle laklami. Mahakna jungle adu koina lakpada asauba thiduna lakpada mamangda ujau ama urami madu ubada mahak changsilaklami. Aada leiriba usidi phajarehe masi yalaga aina yolabadi phajana paisa phangdori. Pumnamak ado manakta leiriba uchek ani khakna urami makhoi anina hainarami aikhoina hehek pothaba ujau adu yankhiba tare makhoida amuktang pau asi pibirusi haiduna. Ita akhoina hehek pothaba ujau achauba masimana ahum ado masigi ujanba nupa asina ukhrabadi soitana yankhiba tare aikhoi baini chatlaga makhoida pau amatang pibirusi. Karigi akhoina chalaga moida pau puidorino akhoina pothage haiduna moigi mafamda changjaba matamdadi akhoibu makhoina pothahankhibro. Janganda leiba aikhoide pumnamak isinau ngaktani amana amagi mating pangnagadabani nangna adumna hairadi karamna oigani. Lao thinthadana chatlasi makhoi leiragani aikhoisu leidoribase jungle asida.
ꯑꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯈꯣꯏ ꯕꯥꯏꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯏꯟꯗꯦ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯁꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯕ꯫ ꯐꯅꯕꯨ ꯐꯔꯦꯗ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯍꯨꯝꯇ ꯏꯆꯤꯛ ꯆꯤꯛꯉꯩꯒꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯣ ꯂꯥꯛꯑꯒ ꯌꯥꯝꯅ ꯂꯥꯡꯉꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯛꯁꯤꯗ ꯇꯣꯡꯉꯒ ꯃꯆꯤꯟ ꯑꯇꯨꯝꯕꯁꯤꯡ ꯑꯗꯨꯅ ꯆꯛ 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 ꯊꯤꯜꯂꯤ꯫ ꯑꯩ ꯀꯣꯛꯀ ꯌꯥꯝꯅ ꯆꯤꯛꯏ꯫ ꯑꯁ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯁꯪꯉꯤ ꯃꯣꯏ ꯂꯥꯛꯇꯕꯁꯦ ꯑꯩꯗꯤ꯫ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯎꯖꯥꯎ ꯑꯍꯨꯝ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯖꯔꯝꯃꯤ꯫ ꯎꯖꯥꯟꯕ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯎꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯟꯒꯦ ꯍꯥꯏꯔꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯇꯝꯖꯔꯝꯃꯤ꯫ ꯀꯔꯤ ꯎꯄꯥꯏꯅꯣ ꯇꯧꯒꯗꯕꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯖꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯍꯟ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯈꯜꯂꯤꯕꯅꯤ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯁꯥꯁꯤꯡ ꯑꯗꯣ ꯏꯅꯥꯛꯇ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯎ ꯌꯥꯟꯕꯅ ꯑꯩꯈꯣꯏꯕꯨ ꯌꯥꯟꯈꯤꯇꯥꯔꯦ, ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯈꯤꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ꯫ ꯐꯔꯦ, ꯎ ꯌꯥꯟꯕ ꯑꯗꯨ ꯂꯥꯛꯂꯁꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯈꯣꯏ ꯑꯅꯤꯅ ꯖꯪꯒꯜꯗ ꯂꯩꯕ ꯁꯥ ꯁꯟ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯈꯔ ꯈꯣꯝꯗꯨꯅ ꯄꯨꯔꯛꯎ, ꯃꯗꯨꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯑꯁꯣꯝꯗꯅ ꯎꯖꯥꯟꯕ ꯑꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯎꯖꯥꯎꯁꯤꯡ ꯑꯁꯤꯗꯤ꯫ ꯑꯁ, ꯑꯩꯅ ꯑꯁꯥꯏꯗꯒꯤ ꯊꯦꯡꯅꯔꯛꯄ ꯎꯁꯤꯡꯗꯒꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯦ꯫ ꯃꯁꯤ ꯄꯨꯔꯕꯗꯤ ꯁꯦꯜꯗꯤ ꯙꯃꯥ ꯑꯃ ꯐꯪꯒꯅꯤꯗꯣ ꯑꯩꯗꯤ꯫ ꯃꯁꯤꯗꯤ ꯑꯍꯨꯝꯃꯛ ꯍꯦꯛꯇ ꯌꯥꯟꯊꯔꯒꯦ, ꯑꯗꯨꯒ ꯄꯨꯔꯒꯦ ꯉꯁꯤ꯫ ꯎꯖꯥꯟꯕ ꯑꯗꯨꯅ ꯎ ꯑꯆꯧꯕ ꯑꯗꯨ ꯌꯥꯟꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯎꯖꯥꯎ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎꯆꯥ, ꯅꯁꯥꯁꯤꯡ ꯑꯗꯨ ꯁꯥꯟꯗꯣꯛꯄ ꯍꯧꯗꯣꯔꯛꯎ, ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯊꯥꯗꯔꯛꯄ ꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯅꯤꯛꯂꯒ ꯃꯅꯥ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯄꯗꯒꯤ ꯎ ꯌꯥꯟꯕ ꯑꯗꯨ ꯇꯧꯐꯝ ꯈꯪꯉꯝꯗꯦ ꯑꯃꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯃꯔꯨꯝ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯆꯤꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯁ, ꯁꯤꯕ ꯇꯥꯔꯦ! ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯅ ꯆꯥꯊꯠꯈꯤꯕ ꯇꯥꯔꯦ꯫ ꯈꯔ ꯌꯥꯡꯅ ꯆꯦꯜꯍꯧꯔꯒꯦ꯫ ꯑꯩꯅ ꯀꯌꯥꯔꯛ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯏꯟꯈꯤꯗꯦ꯫ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯎꯔꯕ꯭ꯔꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯇꯥꯆꯧ, ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯏꯅꯥꯎꯒ ꯑꯩꯒꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯁꯩꯗꯥꯡꯕ ꯂꯥꯛꯄꯗ ꯃꯇꯤꯛ ꯆꯥꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯇꯥꯆꯧ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯎꯖꯥꯎ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯁꯥ ꯁꯟ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯨꯝꯗ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀꯤ ꯃꯈꯥꯗ ꯁꯥ ꯁꯟꯁꯤꯡꯕꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯖꯪꯒꯜ ꯑꯗꯨꯗ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯅ ꯁꯥ ꯁꯟ ꯎꯆꯦꯛ ꯋꯥꯌꯥ ꯑꯃꯗꯤ ꯎꯖꯥꯎꯁꯤꯡ ꯃꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯊꯥꯒꯠꯆꯔꯤ꯫